ꯈꯣꯡꯕꯣꯏꯅ ꯑꯃꯨꯛꯇꯗꯤ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯚꯥꯏ ꯑꯃꯨꯛꯀ ꯂꯩꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯂꯩꯔꯤꯕ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝꯁꯦ ꯂꯨꯄꯥ ꯄꯩꯁꯥ ꯄꯥꯏꯖꯕ ꯅꯠꯇꯦ ꯀꯔꯕꯥꯔ ꯇꯧꯅꯉꯥꯏꯁꯨ ꯂꯩꯖꯗꯕ ꯁꯝꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯥꯏꯕꯅꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯤꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯦꯅꯤ ꯇꯥꯏꯞꯁ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤ ꯇꯧꯕ ꯑꯦꯐꯣꯔꯠ ꯑꯣꯏꯗꯦ ꯑꯗꯨꯅ ꯂꯥꯈ ꯑꯃ ꯄꯥꯏꯖꯔꯒ ꯂꯨꯄꯥ ꯂꯤꯁꯤꯡ 2-3 ꯐꯪꯖꯔꯒ ꯑꯗꯨꯒꯤ ꯈꯤꯇꯪ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯗ꯭ꯔꯥ ꯑꯉꯥꯡ ꯅꯨꯄꯤ ꯁꯦꯝꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯇꯧꯖꯔꯨꯕꯅꯤ ꯑꯗꯨ ꯃꯣꯏꯅ ꯚꯣꯠꯀꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤ ꯗꯤꯄꯣꯖꯤꯇꯦꯠ ꯇꯧꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ 100% ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯅꯦꯕ ꯃꯁꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯩꯁꯥꯁꯤ ꯄꯤꯒꯅꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯤꯠ ꯄꯤꯒꯅꯤ ꯃꯍꯥꯛꯀꯤ ꯏꯟꯇꯔꯦꯁ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯊꯥꯖꯍꯜꯂꯒ ꯂꯥꯟꯅ ꯊꯥꯖꯍꯜꯂꯒ ꯍꯥꯏꯔꯤꯕ ꯀꯦꯄꯤꯇꯦꯜꯗꯨꯅ ꯃꯇꯝ ꯈꯔ ꯀꯦꯄꯤꯇꯦꯜꯗꯨꯅ ꯄ꯭ꯔꯣꯐꯤꯠ ꯑꯃꯗ ꯁꯟꯗꯣꯛꯑꯒ ꯊꯥꯖꯍꯜꯂ ꯂꯥꯟꯅ ꯊꯥꯖꯍꯜꯂ ꯇꯧꯕ ꯑꯗꯨꯕꯨ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯀꯧꯋꯦꯕ ꯑꯗꯨ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕꯤꯌꯨ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅꯁꯨ ꯉꯝꯅ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝ ꯍꯂꯥꯜ ꯐꯥꯏꯅꯥꯟꯁꯇ ꯂꯩꯔꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯕꯨ ꯑꯃꯨꯛꯇꯗꯤ ꯃꯤꯃꯥꯟꯅꯕ ꯊꯥꯛꯇ ꯐꯪꯍꯟꯕꯤꯗꯨꯅ ꯑꯆꯧꯕ ꯄꯔꯥ ꯑꯃꯇꯪꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯁꯤ ꯀꯣꯏꯁꯟꯗꯨ ꯑꯦꯟꯁꯔ ꯄꯤꯌꯨ ꯗꯔꯀꯥꯔ ꯂꯩꯕ ꯅꯈꯣꯏꯗ ꯑꯩꯅ ꯈꯪꯅꯤꯡꯕ ꯁꯣꯔꯁ ꯑꯩꯅ ꯍꯪꯕꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯦ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯍꯪꯒꯦ ꯑꯗꯨ ꯅꯪꯅ ꯆꯤꯞ ꯖꯁꯇꯤꯁꯅ ꯅꯪꯉꯣꯟꯗ ꯍꯪꯉꯛꯄꯗꯣ ꯑꯗꯨꯒꯤ ꯑꯟꯁꯔ ꯈꯛꯇꯪ ꯄꯤꯌꯣꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯂꯣꯡ ꯇꯥꯏꯝ ꯇꯧꯒꯅꯨꯕ ꯇꯥꯏꯝ ꯂꯤꯃꯤꯠꯇ ꯂꯩꯕꯅꯤꯅ ꯃꯈꯥꯗꯗꯤ ꯑꯗꯨꯝ ꯃꯥ ꯆꯤꯞꯅ ꯍꯪꯉꯛꯄꯗꯣ ꯃꯁꯤ ꯃꯈꯣꯏꯒꯤ ꯍꯂꯥꯜ ꯐꯥꯏꯅꯥꯟꯁꯀꯤ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯆꯤꯌꯔꯃꯦꯟꯅꯦ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯅꯦ ꯔꯤꯛꯁ ꯗꯥꯏꯔꯦꯛꯇꯔꯅꯦ ꯑꯁꯤ ꯃꯌꯥꯝꯁꯤ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔ ꯄꯩꯁꯥꯁꯤ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯌꯥꯎꯏ ꯃꯣꯏꯒꯤ ꯄꯩꯁꯥ ꯊꯝꯅꯕ ꯃꯇꯝꯗꯁꯨ ꯃꯣꯏꯒꯤ ꯃꯤꯡ ꯁꯤꯟꯅꯩ ꯐꯥꯏꯅꯥꯟꯁ ꯗꯥꯏꯔꯦꯛꯇꯔꯒꯤ ꯁꯤꯟꯅꯩ ꯔꯤꯛꯁ ꯗꯥꯏꯔꯦꯛꯇꯔꯒꯤ ꯁꯤꯟꯅꯩ ꯏꯚꯟ ꯁꯨꯃꯥꯏꯅ ꯍꯩꯁ ꯁꯤꯟꯅꯩ ꯂꯣꯏꯅ ꯕꯣꯜꯗ ꯍꯧꯖꯤꯛ ꯀ꯭ꯂꯣꯁ ꯇꯧꯈ꯭ꯔꯦꯗꯅ ꯃꯈꯣꯏꯁꯤ ꯑꯩꯒꯤꯗ ꯅꯪ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯏꯅꯥꯟꯁꯁꯤ ꯍꯧꯔꯒ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯄꯩꯁꯥꯗꯨ ꯃꯈꯣꯏ ꯇꯨꯡꯍꯧꯒꯗꯕꯅꯦꯕ ꯇꯨꯡꯍꯧꯔꯤꯕ ꯄꯩꯁꯥꯁꯤ ꯃꯈꯣꯏ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤ ꯁꯤꯌꯔ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯤꯌꯔꯃꯦꯟꯗꯨ ꯈꯛꯇꯅ ꯁꯥꯔꯝꯒꯗꯕ everything ꯃꯥꯅ ꯄꯩꯁꯥ ꯄꯨꯝꯅꯃꯛ 45 crore 95 lakh 35,000 ꯂꯨꯄꯥ ꯑꯃ ꯋꯥꯠꯇꯅ ꯃꯥꯒꯤ ꯈꯨꯠꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯕꯅꯤ ꯑꯗꯨꯒ ꯂꯧꯋꯦ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯑꯩꯉꯣꯟꯗ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏ ꯑꯗꯨꯅ ꯃꯗꯨꯁꯨ ꯑꯩ ꯁꯣ ꯇꯧꯕ ꯉꯝꯖꯒꯅꯤ ꯆꯞ ꯆꯥꯕ ꯋꯤꯠꯅꯦꯁ ꯄ꯭ꯔꯨꯐ ꯃꯥꯅ ꯁꯤꯡꯒꯅꯤ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ everything ꯍꯥꯏꯔꯤꯕ ꯆꯦꯁꯤꯗ ꯇꯥꯕ ꯑꯦꯃꯥꯎꯟ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯆꯤꯌꯔꯃꯦꯟ ꯁꯦꯈ ꯑꯕꯗꯨꯜ ꯍꯀꯤꯝ MCS ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ MLA ꯒꯤ ꯃꯅꯥꯎꯅꯨꯄꯥ MCS ꯑꯕꯗꯨꯜ ꯍꯀꯤꯝ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯂꯩ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯂꯩ ꯃꯥꯒꯤ ꯁꯥꯏꯟ ꯂꯩ ꯁꯤꯅꯤ ꯍꯧꯖꯤꯛ ꯃꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯃꯛ ꯈꯔ ꯍꯟꯈ꯭ꯔꯦ ꯁꯤ ꯍꯟꯈꯤꯕ ꯑꯦꯃꯥꯎꯟꯗꯤ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ 45 ꯍꯥꯏꯔꯤꯁꯦ ꯑꯄꯨꯟꯕꯅꯦ ꯍꯟꯈꯤꯕ ꯍꯟꯗꯕ ꯄꯨꯜꯂꯒ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯟꯕꯁꯤ ꯀꯌꯥꯒꯨꯝꯕ ꯍꯜꯂꯝꯒꯅꯦꯕ ꯅꯤꯌꯔꯂꯤ 50 lakhs ꯀꯨꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯦ 1 crore ꯐꯥꯔꯣꯏ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯣꯏ ꯀꯝꯃꯤꯇꯤꯅ ꯈꯪꯍꯟꯂꯤꯕꯀꯣ ꯑꯗꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯃꯤꯇꯤꯅ ꯈꯪꯉꯣꯏ ꯃꯔꯝꯗꯤ ꯄꯩꯁꯥ ꯌꯦꯟꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯌꯥꯎꯋꯦꯕ ꯍꯟꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯌꯥꯎꯋꯦꯕ mi taragi ngasi mi tara samna kudam moina ngasi mi taragi list ko hanna mi ki hallewa aduna aina thaja bada program kana hangeni thaja de committee de for halle na mana do so to kallewa so to kalli do halal finance ta invest to ba mi ki mi thajallewa kudam moina arbada bayariya se ko invest to deba bayariya ki la ani halle na hajalewa samna da abdul sataragi haide halal finance ta related oidaba member oidaba investor oidaba mi haide hapchal laga do mena tawema haide bina knowledge